अहानबद मरुओइबा पाउ प्रेजेंस रोल की मतम लोइद्रिंगै की मांगोइनना हाई कमांड खंगहलकपदगी एमएलए की एनडीए की एमएलए सिंह दिल्ली पाइसिनखरे यूनियन सिविल एविएशन मिनिस्टर ने चुराचांदपुर डिस्ट्रिक्ट की ओइना एयरपोर्ट सानवे के प्रपोजल लेते हैं खरे अनोबा इनकम टैक्स एक्ट अप्रैल अहमदगी चनब होगनी हाइना यूनियन फाइनेंस मिनिस्टर निर्मला सीतारमण फोंदोखरे ग्रेटर इम्फाल अकोयबद प्रोजेक्ट अनी थबक पुनः पाइखलपना मियामदा खुदोंग चादब कया मायोकनहले टेक्नोपॉल डिस्ट्रिक्ट के म्यांमार बॉर्डर मयादा मियोई अमा लुपा करोड़ 13 रोम की WY टैबलेट सिंगा कोनना फागत ngамखरे खुरमजरी आइसकॉम न्यूज में ताबिर पुमे मकपु अहान मबक्तदा सूरज खोंगबान ताबम नतराम नोकचेरी हौजिक मपुंग ओइबा पाउ स्टेट असिदा सेंटर न थमलिबा प्रेसिडेंस रूल चही फारकदौरबा निमित खरनिदा ngairaba matam asida सेंट्रल बीजेपी की लुचिंगबा सिंगना स्टेट असिगी बीजेपी एमएलए सिंग यावना ममांगदा लेंगाक सेमबदा यावखिबा एनपीपी एनपीएफ की एमएलए सिंग दिल्ली दंगसी लाक्तुना था सिगी अनिदा पांगथोकदौरिबा मीटिंग असि सरुक यानबा खंगहलखरे हाइरी थाजब याबा पावबगी मतुंग इन्ना सेंट्रल बीजेपी के लीडर सिंगना मणिपुर बीजेपी एमएलए सिंग यावना सरकार सेमबदा यावरंबा अतै पार्टी की एमएलए अमदी इंडिपेंडेंट दा कारखिबा एमएलए सिंग सु हाइरिबा मीटिंग असिना असिदा यावना बगीदमक हौरखिबनी हाइरी दिल्ली दा पांगथोकदौरिबा मीटिंग असी सेंट्रल बीजेपी लीडर सिंगना प्रेजेंस रूल थमलिबा मणिपुर स्टेट ता अनोबा पॉपुलर गवर्नमेंट अमा अथुबदा सेमनबा ओइगनी हाइरी सोर्सेस असिना मखा तारदुना ngarang सेंट्रल बीजेपी की लुचिंगबा सिंगना बीजेपी मणिपुर प्रदेश की प्रेसिडेंट ए शारदा देवी यावना बीजेपी एनपीपी अमसुंग एनपीएफ की एमएलए सिंगना पर्सनल ओइना फोन तौदुना कौरखिबनी हाइरी अदुमकपु कुकी फुरुपतगी कारखिबा एमएलए सिंह मणिपुर दा अनोबा सरकार सेमबगी मतंगदा वाही अमता हाइदना लेरिबा सिंगदसु सेंट्रल बीजेपी लीडर सिंगना सोइदनमगी दिल्ली दा लागनबा खंगहलंबा याय हाइना पाव सिना मखतारी करिगुंबा सेंटर बीजेपी लेंगाकना पीआर थमलिबा मणिपुर दा पीआर की मतमसी लोइद्रिंगै मनुंग दा अनोबा सरकार अमा सेमहौद्रबदी कॉन्स्टिट्यूशनल क्राइसिस थोकपा याबगी फिपमदा लेइबा मरमना सेंटर ना मणिपुर दा अथुबा मतमदा अनोबा पॉपुलर गवर्नमेंट अमा सेमनबा अकगनबा मवोंग होटनदुना लेरि हाइरी हौजिक मणिपुर स्टेट थमलिबा पीआर असि था असि तांग 13 दा चही फागदौरिबनी करिगुंबा फेब्रुवारी तांग 13 फावबगी मनुंगदा अनोबा सरकार सेमबा ngamdrabadi सस्पेंडेड एनिमेशन थमलिबा 12 सुबा मणिपुर लेजिस्लेटिव असेंबली असि डिसॉल्व तौखिबा याय अमदी सेंटर की अकनबा मियंग थमलबदी हौजिक चथरिबा पार्लियामेंट सेशन असिदा लोक सभा अमसुंग राज्य सभा दा रिजोल्यूशन अमा पास तौदना मणिपुर के पीआर असि सांगदोक हनबसु याय हाइना सोर्स असिना फोंदोरकले मणिपुर दा सेंटर ना कॉन्स्टिट्यूशन की आर्टिकल 453 के मखादा पीआर थमलखिबा मतमदुदा पुन्ना मणिपुर लेजिस्लेटिव असेंबली दा मेंबर हुमफु लेरमी मधुपुगी मनुंगदा बीजेपी के 53 एनपीपी के 3 एनपीएफ के 5 आईएनसी के 5 केपीए की 2 जेडीयू यूनाइटेड के अमा अदुगा इंडिपेंडेंट की ओइना अहुमनी मणिपुर दा अथुबा मतमदा अनोबा पॉपुलर गवर्नमेंट अमा सेमा ngamdrabadi पीआर थमलिबा मणिपुर स्टेट की ओइना कॉन्स्टिट्यूशन ऑफ इंडिया की मतुंग इना हौजिक चथरिबा पार्लियामेंट बजट सेशन असिदा लोक सभा दा मार्च 10 सेनबा चही 2023 की बजट पुथोकनी अदुगा राज्य सभा दा मार्च 12 दा पुथोकनी हाइरी पार्लियामेंट थोकिबा तोंगानबा बुलेटिन अमदा मणिपुर की ओइना सेम्बा चही 2023 पुथोकदौरिबा बजट असिगी डिस्कशन गा लोइनना वोटिंग ऑन डिमांड्स फॉर ग्रांट फॉर
2026-2027 asi Lok Sabha da March taki tang tara ta pangthokani aduga Rajya Sabha da na March ki tang tara naithoi da pangthokani Union Civil Aviation Minister Ram Mohan Naidu Kinajaropuna Greenfield Airport Policy 2008 ki makhada Manipur ki Churachandpur district ki oina anoba airport ama sengbat pagi official oiba proposal leite haina chathariba Lok Sabha ki mifam da phongdokhre wafam ase Union Civil Aviation Minister Ram Mohan Naidu Kinajaropa na Lok Sabha da Manipur in charge su oiriba Congress ki MP Saptagiri Sankar Ulaka na hanglakhiba Stair question amagi paukhum oina phongdokhibani Union Minister na Churachandpur district ta anoba airport ama sabagi proposal pirakhiba leite amadi technical survey land identification natraga site inspection tawkhiba su leite haina makhata khi mahakna hai housing Manipur gi Churachandpur district ta leiriba helipad ase Uran 5.5 scheme gi makhada region aduda air connectivity phagarhanabagi damak sengbatpadi hokre hairi mahakna hai central government na Manipur state yauna notice ke border district singda lambi phattabagi khudong chadaba sing khangle maram asina ure desh ka aam nagrik Uran 5.5 scheme gi makhada helicopter madi fixed wing plane servicing lehananaba thorang tauri haiki Manipur state ki oina Jiribam More Parbung Tamenglong amasung Thanlon da lepa leitana helicopter servicing lehananaba thorang tauri masigi damak mari leinaba authority na RCS route kunthra mari masak khangdokpa ngamle masigi manungda route kun amadi helicopter gi route taruk amana hozi operation oiri haiki Kumjal Singani Kunmangagi Parliament session da passed Taukiba Income Tax 2025 asigi corresponding rules Jahi asigi April Gitang Amadagi Chanaba Horagani Amasung tax return singi form sing issue Tauba Horagani Haina Union Finance Minister Nirmala Sitharaman Nangasi Fongdokre Anoba legislation asina matamga Chunadraba 1961 ge tax law asi Mahut Silagani Masigi Matangda, Hauzik Chathariba Parliament ke budget session ge Manungda Akupa Marol Singh, Lauthoklagani Haina Union Minister Fongdoki, Union Finance Minister Sitaramanna, Lok Sabha da Chathakiba budget session da direct tax ke framework Singh Yamna Thuna, Sem Kibaga Lonana, taxpayer Singh da tax Thiba Matamda, Laithok Halagani Haiki, Aduga, tax forms Nauna design Taudana, user friendly Ohele, Icham Chamba, citizen Amanasu, Irai Lina, file return Tobang. Lagani haiki mahang bakata aduna haiki bada anoba ek asida tax rate hongbagi wafam leite provision sing laithok hanba khaktani chayet naba sing lokthokre section number sing hanthakre amadi mamangda chanaramba law da leiramba asangba processing tension hankhre hairi anoba tax law asida matam Loikrabasu penalty yaudana TDS refund tauba yahanba apikpa fees kaloinana revised tax returns singi matam December kuntra mathudagi March kuntra mathui fawba sangdokpa overseas education medical education amasung foreign tour packages singi TCS ki rate 5% dagi 2% da hanthabana chingba sing yauri aduga motor accident claims tribunal na pigadaba compensation taxable oiroi Sitharamanna Financial year 27 budget ta Sitharamanna small taxpayer rule based automated system hagdoktuna laithok halagani haina phongokhi Greater Imphal ki tungan mamofam singda project ani ki thabak punna paikhatlakpa namiyamda khudong chadaba kaya mayok nabada nattana accident thokpagi chang noma gi hengalakli tongan ba department singna Imphal city manungda paikhatliba major infrastructure project karamna planning tauribano amadi public ki fund sing karamna sizinari bano haibagi wahang sing leptan hangnarakli haujek paikhatliba thabak sing asigi ground condition yenglubada state asigi public works department PWD ki makhada Manipur urban road drainage amadi asset management improvement project MURDAMIP gi makhada Imphal city ki lambi singda concrete rigid pavement thabagi thabak sing
asi Public Health Engineering Department PHED gi makhada sewerage construction tawsilakpana matam chana loishinba ngamdana leiri Imphal City amade Greater Imphal gi lambi sing matam kuina chatnaba akoibagi drainage system sing phagadhanduna flash flood singdagi ngakthokpa ngamnabagi Pandamda MURDA MIP project asi Asian Infrastructure Investment Bank ta loan oina lupa crore Lising ahumga chatru kanifu tare dasmik ani ahum lokthabagi manungda central gi share na lupa crore aniga chanipalga maudra taruk dasmik sino anini aduga state ki share na lupa crore chatret ka yankhai mathoi dasmik ani ama oiduna project asi chahi ahum gi manungda loishin na pandam thamli nakalamarom da MURDA MIP project asiga iroinana PHED na su integrated sewerage system for the city of Imphal phase 2 gi damakta new development bank na lising ani kulhumdoi gi October thada loan oina approve tawkhibaga loinana Imphal municipal corporation na Konba mafam singda punna kilometer chaniga maudra taret sangba underground pipeline pumbagi thabak amadi pumping station sing sabagi thabak sing asiga rigid pavement thabagi thabak amuktada paikhat pamaramna Imphal City amadi Greater Imphal gi lambi singda miyamna chathok chasin tawbada yamna khudong chadaba kaya mayokna batta nattana accident thokpagi changsu hengarhalli yamna ngaklibadi project sing asigi thabak sing asida yamna luna lambi the kom kaya tauba pipe sing phumba horamlaga leikhiba aduga rigid pavement oina su thabak suriba singna road safety protocol yaudana hana leiramba lambi mathakta foot amarom wangna concrete haiduna semliba lambi sing asigi na geta tubat khinduna thamliba asina lambi sing asida gari thoriba singda amuka hena khudong thiningai ohelakpada PWD da miyamna masing thingamdaba complaint kaya amalakli Manipur Police amasung Assam Rifles na Technopal District Myanmar border mayada chathakiba joint coordinated operation da miyoi amadagi regional black market lupa crore 13 rom oigadaba yamna addict oiganba methamphetamine WY haina khangnaba tablet sing phagapangam khre hairi ngasi official gi oiba oina pirakpa paw amagi matung inna Manipur Police amasung Assam Rifles ki apunba team mamana intelligence na pirakpa paw amagi matung inna Technopal District ke Myanmar border tainaba mafam amada chathakiba anti narcotics operation da ball is yours haina khangnaba methamphetamine tablet kg Nepal dasmik ahumasi Haulim Tongkhokai Mate Chahi Kuthra Humdoi Koba Mio Asidagi Phagapangam Khibani Hairi Pawasina Makha Taraduna Hairiba drug sing asi Haulim Tongkhokai Matena Mahakna Tonglakpa Maruti Suzuki Wagon R bearing registration number WB06J3605 ta haptana purakpani drug singa konana Parba Mio Amadi Gari Technopal Police Station da Makha Taba legal action launabagi damak Kutsina Hairi. Amaramda report abagi matungina India amasung Myanmar ga tainaba state sing maru oina Manipur amasung Mizoram da toina smuggling tawriba wall is yours haina khangnariba WY tablet methamphetamine tablet asigi mamal regional black market ta lisingani kunmanga amasung lisingani kuntaruk angan basarukta khanghen hengalakre hairi regional black market prices ki oina Manipur Mizoram border charakna kilogram amada lupa crore ani dasmik ahum dagi lupa crore ahum yokre hairi Ayush ki oiba hidak langthak sing sajanabana anaba makhal kaya phanba ngami haina Director of Ayush Manipur gi hanagi Additional Director Dr. Moirangthem Shamjai na phangdarakle Imphal East District ta leiba Khurai General Club na sinduna lining thau awang balampak ta pangthokiba nomagi oiba Ayush free treatment camp amadi awareness program ngamari leinana wafam asi mahak na phongdokhibani Hairiba State Ayush Society Directorate of Ayush Lamphel Pat ki makhada pangthokiba Ayush free treatment camp amadi awareness program atuda miyoi chani hena tongan ba ana laying chathaki amadi mathau taba hidak langthak singsu lemna yanthoki Nasigi Thoramatuga Mari Lainana Ayush ki Hanagi Additional Director Amadi Khurai General Club
kina president ge thogai puriba Dr. Moirangthem Shamjai na makataraduna Manipur Hyderabad state asi tongan ba state singa yengnarurabadi Ayurveda yoga amadi naturopathy ge medical system asi maming chatpa haibadu oibada natana malem gi oina yengba matamda leibak kunthra humdoina pamnaba layeng pathap amasu oirakli amadi Laibak asigi Prime Minister Narendra Modi na International Day of Yoga da mangsil thaduna malem pumbada masak tak nabasu honaribani Hyderabad state asida phamung Yangkai Integrated Ayush Hospital Lamphel Pat Kairao 10-bedded Integrated Ayush Hospital Konjeng Lekai Mongsanggai amadi Singzamaina Chingbada Laktuna Miyamna Ayush ki Layeng Pathabasigi Khudong Chaba Launaba Haina Sumahakna Makhatana Apel Tauke Amaromda Thauramga Mari Lainana Khurai General Club ki General Secretary Khetri Mayum Johnson na haikibada Ayush ki Layeng Pathabasi Matamga Chunaba Shell ka hena changdaba mahogsagi oiba pambi singdagi sungba mamal hongba hidak langthak oibana miyamna pamba henganarakli maramaduna directorate ka khusamna duna club asina senduna akoibada leiriba miyambu ana layeng kayadagi ngakthoknaba amadi maru phangna muthatnaba pandamda campaign asi pangthokpani haina su phongdokhi Ayush ki layeng sa masi apagi hidak singji yamna keno oida cost effective oida haitare ko yamna ahongba munda phangba adigi side effect leitaba aduga masina amutang phagragadi anabse amung hanjalaktaba asigo pandam mayam asina maruba thamjaraga loinana hauji si tokai ba apagi otiki hospital sing de sattum matamda karimba asam balena am yengu matamda yamdrabadan policy an ahum sangmagi mong leiba aduna apagi Samas haitare kuji NISD lairba aduma hojik lebaki iram su yamna economically down sapa maramna masagi system asibu public ta hena khangalaga kuji uba 50 bedded integrated ayush hospital lakel lairi 10 bedded kuji ayush hospital singjamai adigi 10 bedded ayush hospital moksangi 50 bedded integrated ayush hospital kairau asin sibu mayam amal lay hairiba hospital singisida chalaga akogi prajamyam singasina liamnasu layengba aduga liamnasu hidak phangba aduga mui khudung chaba se akoi lekai oina club singna pangthokpagi thogang amu oina Lining Thausana Mahi Thaugal Kanglop Arambai Tengol Sida Lilong Santipur Yauna Tongan ba Lup Tarukna Khusamnaduna Yangkai Humdoi Suba Nongkrang Ahan Ihanbagi Thaurama Mangasi Haunabi Matung in Lilong Turel Irong da pangthokre Thauramadu da Uttarasana Konungi Angom Ningthau Angom Poiriton Arambai Tengol Seng Masing Yamlaba Thaumi Ima Imoinu Ira Thauni Lupki Thaumi SYDA Lilong Santipurgi Thaumi Seng Thawai Mirelgi Thaumi Seng Yauna Lilongi Lairiba Lup Sengi Maru Oiba Mioi Kayana Susar Yaki Loinana Lamdamasigi Inat Kamari Lainaba Lup Kaya Yauna Yamlaba Kanglaicha Singna Saruk Yaduna Pangthokiba ngasigi Thauramadu Mari Lainana Lining Thausana Mahi Thaugal Lupki Lup Lakpa Laishram Poiraito na Phongdokhibada Ningthau Pamhibagi Matamda Maitai Iraicha Kaya ama Thamaiduna Ramandi Dharma Nampuda Chathalamba Adubu Handoktuna Anam Aha Chuba Singbu Koknanabagi Damakta Kumjali Singamaga Chamapal Humdra Marigi February gi Tang Taruktagi Horaga Matamadugi Ningthau Parei Hanba Hairaga Khangnaba Okendra Zitki Matamdagi Lilong Turel Irongda Nongkrang Ihanbagi Thauramasi Haudokhibani Masigi Matung Lining Thausana Mahi Thaugal Kanglupna Chahi Lisang Sitna Thauramasi Pangthoktuna Lakpagi Saruk Ama Oina Ngasisu Arambai Tengolgi Thaumi Sing Amadi Thawai Mirel Yauna Atei Lup Singa Khusamnaduna Kanglaicha Sing Asina Matam Sangna Thamaiduna Leirakpa Adubu Kokthok Chamthoktuna Isagi Oiba Lining Lambida Hanjin Hananabagi Amadi Isagi Iramdamasibu Mapung Phana Ngakchaba Ngamgani Haiba Wakhalon Amada Ngasigi Nongkrang Ihaya Ihanbagi Thauramasi Pangtholakpani Haiki Masi Pangthoga Koi Karino Hairgadi Yam Kuina Koi Thamai-raga Anamahasuraga Leirugodo Handukcharaga Thamai Vasidagi Kokthuk Chamthokanda Aigi Ipai Pugi Lininga Hanjalakanda Equigi Naharon Youth Chingasida Masi Hanjalakanda Mating Leba
masagi ngamkai bu ngakcharaga hingma ngamba lining labi ngakchaba ngamba khunai ama oirakani malenggi mangda mangjin thaba ngamgani haiba wakhalon nasida pandam la kada ngasi mapung oiba thoram asi aikoi punna leibak miam hupna pakthubinabani Association CHBCN Chahi Yankai Suropagi Golden Jubilee Celebration come 5th Triennial Fellowship 2026 ngarang dagi lakliba February ani phawba numit mari ni chupna Chothe Baptist Churches Association Mission Center oiriba Chandel District ki 5P Chadon Pokpi Village da leiba 5P Baptist Church da pangthok lei Standing on the promises of God haiba thimda pangthok liba thoramasida Manipur Baptist Convention MBC ki General Secretary Reverend K. Losi Mao, Council of Baptist Churches in Northeast India CBC and EIG Mission Secretary Reverend Boipu Shertomadi, Chothe Baptist Churches Association CHBCAG Executive Secretary Reverend Dr. Ranum Khiangna Speaker Singh oina saruk yaduna Ishwar gi maramda Miyamda Pauzil Sandopaga Lonena Ishwarbu Thagatpa Isai Sakpa Nat ki oiba Jagoi Isai Nat ki oiba Masana Kaya Pangthokhi Duga Koigi Timsi Standing on the Promises of God Haiduna Sorgi Thazabada Aduda Sorgi Promise Aduda Thazabagi Promise to the Koisi Lepa Haina Timsu Dumaina Yam Pazagrabako Ada deliver miyamsi yengmada kanam da awaba sakta mude nungai ba haraubna pik thalli koi jo hara lising ahum mukna ngasi program asi delicate oina lakpiri hare koi program si phajana koi pangthoe isor na koi bu nungsi biba isor gi faithfulness ase ngasi chahi yangkai subada asumuk isor na koi bu bor pi bibase okay chothe mayam na laglaga isor thagat pa matam isor pina bibu makta isor budam thagat chai hen nasu tungda lagda punchi dasu isor na borpi ba adom ba association adom ba jati waisnu haiduna masi wahai amani se thamjani Bengaluru Rural District ke manung chanba Musandra area da leiba Bharagya ki amada yauna Chingna ningai oiba mawongda Assamdagi nahamari thonglonba bhara amagi manungda siduna leram hairi agency ki pauna hai ka manungda siramliba naha singadu Bengaluru da leiba Coca-Cola warehouse amadi punna thabak tawba miyoi ngaktani makhoi mari mak hairiba bhara gi ka aduda punna leminarakhibani hairi lekhidraba singadugi maming Dr. Ted Chahitara Nepal Mahaki Mayamba Dhananjoy Ted Chahi Kulhumdoi Narendranath Ted Chahi Kunthra Amadi Jayan Chinte Chahi Kulhumdoi Kawi Hairi Thogdok aduga mari lainana Bengaluru Superintendent of Police Chandrakant na phongdorakhibada Manak nakpada leiba miyoi singna pau pirakpadagi mahak masamak yauna police ki team ama mafam aduda laktuna investigation tawkhibaga loinena asiba hakchang sing forensic examination tawbaga loinena postmortem tawnaba sem sari hairi loisilakpada maroi pau amuk hana President's role ge matam loidringai ge mangoinana high command khanghalakpadagi NDA ge MLA sing Delhi da paisinakhre Union Civil Aviation Minister na Churachandpur district ki oina airport sanabagi proposal laite haikre Anova Income Tax Act April amadagi chatnaba horagani haina Union Finance Minister Nirmala Sitharaman na phongdokre
Greater Imphal amadi masigi akoibada project ani gi thabak punna paikhalakpana miyamda khudong chadaba kaya mayoknhale amadi Tenopal district ke Myanmar border mayada miyo emal lupa crore tara taruk rom gi WY tablet singa kona na bhagat pangam kre Hauzik ke oinadi ISCOM news na pizaba Manipuri pau mathang selo shinjari miyang tabiri ba singbo amaka hana khurumjari